ꯊꯝꯖꯔꯦ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯗ INCꯒꯤ ꯏꯗꯤꯖꯃꯅꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ Chief Ministerna 33/11 kV power substation ahum sangakhre amadi atsumgi matam kaktaba blockade ngasi ahin nongyai kaukhre tongan balup singna blockade handokna ba appeal tongnarakli hauji mapong ba pau haukiba October 13 ta pangthokhiba Hianglam gi marakki mikhalda INC gi mirep langbam dizamani na mahaki khwaidagi naknaba lamba Manipur Pradesh Trinamool Congress ki mirep Dr. Wairade Syamdagi bot masing lising amaga chanipan kunmapan henduna kakhre Tamasigi lemhauriba sahi ani khare henba asida miyamgi apamba matung ina sakot thaurangi thabak paikhat kani haina idizamani na phungdokre hiram sida reporter ma ngasi thawal da leiba DC complex ta ayupung nipan dagi bot masing thiba hokiba adu ayupung 8:35 da loisinki punna Hianglam kendra asida voter masing lising kunmari chamari marfidrani thoi leibagi manungda voter masing lising kulhumdoi chani nifutaret na bot thadaduna sada marfidramari gi matakta yaukibani candidate mangana lamba tawnaba aduda Indian National Congress ki mirep idizamani na punna bot masing lising mapan supna nipan phangki aduga Trinamool Congress ki mirep Dr. Rajesh Syamna lising teret chama humudra BJP की मिरेफ M धनवीरना बोट लिसिंग तरुक चहुम सुपना तरुक अमदी MSCP की मिरेफ TH लाइबना सुपनगी मरपुद्रा हुमदोय अमदी MPP की मिरेफ M अमुटोंबिना चातुक तरामंगा फंके अदुगा नोता द बोट मसिंग निफु तरुक थादकी ngasi की बोट मसिंग थीबा अदुदा थौबाल पुलिस टीमना अकनबा सेक्शन थौरंग लोकटके DC Ranjit observer amadi aro TH Saranjit yaungna bot masing thiba du yengsin ki bot masing thiba pura luarba matung pung amarom leiraga by election asida karaba elangbam dijamani amadi supporters sing laktuna returning officer oriba Saranjit tagi certificate lauki bangi sina hangba wahangi pokumda elangbam dijamani na kendra asida pat marang kaina leibana environment ka chanaba thabak sing paikat kani water harvesting system amadi miyamgi apamba yenglaga MLA ama oibagi chapsaba thabak paikat kani haba wapam phungdoki loina na by election asida केंद्र असिगी मियामना थागत पिरकलिबा असि ममांगी तामदा महकना MLA ओइना थबक तौखिबसिंग अदु प्रजा सिंगना पेनबिदुना अमुकना कहलकपनि हाइके हंदकी मिखल असिदा सेनियन ब कोटप करिसु लेते हाइबो वाफम थमके मसी तोइदोको पैसा नुक्सा के अदुम बसिन ब लेजदे प्रजा सिंगसिना लंबी द थोरतना मास मियाम जिना ai helak matam ta houdana chen thorotana nupi ngang miamna aingonda igi service nangbu da ka were miamna lawda madubi ihouduga loinana maduda election kazarapani by election asigi returning officer oriba thonaujam charanjitna mikalasi yamna santi oina pangthuktuna ngasi mikhal gi for lok thokku matamda su ayadapan amata yaudi haibo wapam thamki mikalasi da thobal police kanguna mapung phaba section thorang lokat khiba asida su thagatpa nungaiba amadi atai staff singi mapam da su femba phungdoki 34 polling station campaign thiba loiraga winning candidate to declare tose Sri Elangbam Dijamani Singh of Indian National Congress se koina koigi 38 constituency ki returning candidate haibata return candidate is the winning candidate of 38 yamna si yamna peacefully yamna smoothly koi election ji pangthokki haibata ISTV paugidamak N Boyai N Ranjan AK Rajasamadi Naroibam Phillips Thobal DC Complex भारत के अति स्टेट ता नरेंद्र मोदी की वेब यौरबसु मणिपुर यौदे तुंगदसु यौरोय हाइना डिप्यूटी चीफ मिनिस्टर गायखंगमना फोंदोख्रे ngasi कांग्रेस भवन दा पाउमी सिंगा उनबा अमदा महागना मखा तारदुना हियांगलम बाय इलेक्शन गे मरक केमिकल दा इंडियन नेशनल कांग्रेस की मिरेप लांगबम दिजमनीना माई पालकपसी केंद्र सिगी प्रजा सिंह चीफ मिनिस्टर MLA सिंह अमदे पार्टी की कर्मी सिंगी होना जमनने मणिपुर की प्रजा सिंहना कांग्रेस सरकार असिदा थाजब थंबिदुना लेपीदे प्रजा सिंगी इहुल खंगना कांग्रेस सरकार ना लमदम सिगी सावत थौरांग अमदे अतै हिरम कयादा थबक तौरे प्रजा सिंह से इसोरमक निखन्ना याइफनब थबक थौरम सिंह मखा ताना पाखतकने लाकदौरिबा जनरल इलेक्शन दा मणिपुर दा कांग्रेस ना मेजॉरिटी फंगदुना सरकार पाइगनी हाइबो वफम फोंदोखे BJP की वेब अदे मोदी साहब की वेब से मणिपुर अदे यौदे हाइबसे आइन हाइजब नतब अदो करि हाइनि लाइरिबा रिजल्यूशन ताइ हाइजरि अदे थोइतोकना मणिपुर दे ला ओइन खलेदा को असिदा करि हाइनि मणिपुर दे थोइतोक लाक्ते से होगिबा इंस्टेंट अनि ओम MP इलेक्शन तौई कना मदुगी इम्पैक्ट लेते अदो बाय इलेक्शन मु तौई इम्पैक्ट लेते करि के तौई इम्पैक्ट लेते हाइजब ताइ हियांगलम केंद्र गी मिहुत ओइरबा MLA इदिजमनीना मतम अमदा सेंटर दा कांग्रेस सरकार अमदे अतै पार्टी की सरकार लेबा मतमदा वेस्ट बंगाल दा जयोति बासुना लुचिंगबा कम्युनिस्ट की सरकार लेखे
Masi state asigi praja singna makoina paikhatliba thabak thoram sing aduda thajabadagi party asi matam sangna lekhibani mataw asumna Manipur dasu praja singna Congress pu thajaba thambana center da atay atopa party gi sarkar leirabasu Manipur dadi karisu ahungba leiroi haiba wafam phongdokhi gasigi Congress ka mena sahi tarahumdoi nangna parakutunda Manipur da piriba people da piriba praja da piriba masigi contribution ji Manipur dadi soil sika yam sanaba Congress party se adum lagi gani achatak Si Minister Okrami Bobina ngasi tongan-tongan ba mapam ahumda 33/11 kV substation ahum sanga kre ngasi sanga khiba mapam singa dudi Jenims Jingarel amadi Mantri Pukridani Manipur State Power Company Limited na saduna ngasi sanga khiba Jenims complex manung da leiba 33/11 kV substation ase punna lupa crore 3 lakh marfudra mapal Jingarel gi oina lupa crore 9 lakh humpumapan amade Mantri Pukri gi oina lupa crore 9 lakh taramathoi changna sakhibani hari ngasi power substation ahum sangabagi thauramadu Chief Minister Okrami Bobi MLA Y Irabot amade Manipur Pollution Control Board ki chairman MLA Dr NG Bijoy power ki commissioner Rajesh Agrawal Manipur State Power Company Limited ki managing director N Sarat Yauna maroi ba miyosing oina sarugya ki Jenim samadi Jingarel da power substation amamam Chief Minister na sangaraba matungda Mantri Pukri da nauna saba power substation amasanga ki mapamaduda mapung oiba thoram pangthoke Tharonga mari leinana MLA Irabot na phongdokhibada mai haibasi mioibagi nongmada changraba yadraba polam ama oire handak prepaid lakpasina mai chang naina phangba hore Chief Minister na Power Department asi pairakpadagi Manipur da mai gi ahongba khara lakpa asi thagatningai ni Praja singna su mai gi pifam thokpa khasna matam chana thidokpagi hainabi thambiu haike Chief Minister Okrami Bobina Manipur Sarkar na mai gi phibam phagat hananaba ayobi thakta honare Jingi manung hanjinba Ukrul Tamenglong amade Churachandpur district singda ahanba oina power substation kaya nauna hangdokre Chandal dasu power substation nauna sanganaba thaurang tauri hare More da sariba power substation asi atuba matamda loisillaga Myanmar da mai pinanaba honaragani Silchar dagi power grid na KV Chamri gi line ama tinglakliba asi chahi asigi December thada loisinanaba honare Miyam na mateng pangbiduna chang naina kasna thirabade ingsolusingani taramanga gi manungda ahan bagi oina Imphal East amade Imphal West ki maru oiba mafam singda pung kunmari mai pinana ba thaurang tawre lemori ba district singda su thabak asi lakhatkani prepaid pan basina miyam na niom chumna mai sijinna batan natana chang naina mai phangbangamle magna makha taraduna education health industry law and order water supply low singu amade hiram kayada mai asi sangdaba yadraba polam amane masi khangna sarkar asina matam pumnamakta mai gi phibam phagat hanana ba honare masida praja singna su mateng pangbiu haike honaba ma yaudragadi statement di lawayeba aduna kumsi gi karenia 2014-15 sida namagadi koi department gi managing director atai commissioner adu atai subordinate staff mayam sida kanna koi kanna to honasi Imphal East West Greater Imphal particularly Imphal town city area se 24/7 Mars fogi manungda koi power pinana ba tausi atai kitang laptopba Thobal gumba Bishnupur gumba adigi singi area singse singi district headquarters se masi kumsi makti khara lugani moida yamdramda ungtra maitra manga gumba maisi power si available weragati next year dadi definitely 2015-16 dadi singi all district headquarter Thobal Bishnupur singsu 24/7 power available woinana ba koi honasi ngasi ahing nongyai dagi atsumna national highway singda matam kaktaba blockade hokre ngasi nagaram dalaiba all tribal student union Manipur gi office ta pangthoki ba pawgi mifam amada mahairoi lobasigi president muang tomingna phongdoki bada mamang sahi November gi tang kunmanga da Chief Minister unaduna tribal singi sothari ba thabak thoram sing phagat hanana ba memorandum kaya yawba jerol ama pisin baga loinana taksin khibada Chief Minister gi maikei dagi tha taruki manung da thabak oina pangthokani haibagi thajaba pikhraga ngasi fawba thabak ta onthoktabadagi tangai fadana national highway sing thingjen bagi thabak ase satharakpani blockade manung asida media amasung medical ga mari lainaba sing natana highway sing da gari amata chenba yaroi national project amadi railway ga mari lainaba thabak thoram sing su lepkadabani wafam asibu thawaidaba yaurakpa amadi thoganingdaba thodok thorakpa khudingmakki daita Manipur government na pugadabani haiki
Hauzik Manipur gi khwaidagi chawba kumai oiriba ningol chakoba lakadoriba asida apanba piroidra haina paumi singna hangkiba wahangi pakumda masi ningol chakoba thugaina ba natraga kanagumba phurup amatagi mayukta chathaba blockade nate Lebak ki achauba kumai leibagi khudong chaba lauraga sarkar da taksinba oina chathabani masida Manipur miyam khudingmakna mateng pangbiu haike. The All Tribal Students Union Manipur ATSUM is set to go ahead with the proposed agitation due to the failure to comply with the government of Manipur on the agreement made on 25th November 2013 under the code name Roto Third Phase that will begin from 0 hours of 21 October 2014, that is Tuesday early morning. The agitation will include complete closure, no vehicular movement on the national highway, and complete shutdown of the ongoing railway construction. That is the national projects. Atsumna highway singda economic blockade tawgadoriba se handopiu haina All Manipur Petroleum Tankers Driver Union gi President Bhupen Chandra Ghosna Union asiga office ta pangthokpa paumi singa unabada phongdokre. Paumi singa unabaduda National Highway Kuntrataret National Highway Yankai Humdoi Truck Owners Welfare Association gi President KS Inauba All Manipur Petroleum Transporter Association gi General Secretary Deven Amadi All Manipur Interstate Bus Association gi mihusing susarugya ke Bhupen Chandra Ghosna makha taraduna ningol chakoba Diwali amadi atay kumay kaya laibana blockade asi handopiu Imphal Jiri lambi da cement puduna lakpa truck amagi handyman nongmayna kaptuna asopan nangan kiba thogdog kandem tawi matungda amukhana chathabiganu loinana Imphal Jiri lambi asi sembina ba mamangda su union na taksin kiba laikre nahongna na amuk union home minister unaduna takshingani haike Sinau Chasina, Dolbachim, Matam Krado, Topio, Adu Sarkar, Mapamdaso, Masi Atu Mutum Yanabo, Honabio, Prazawana, Baniana, Masimaka, performance from the gate. National Highway Truck Owners Welfare Association President KS Inaubana Singi Isilinau Singna Karigumba Dabi Ama Pangnana Bahonabada National Highway Sing Tingjinbagi Mahutta Atopa Democratic Oiba Kongjang Sangshin Biu National Highway Blockade Tathabana Awaba Piga Doribasi Landa Masigi Miamni Hiram Sida Marilainaba Singnasu Mieng Sanghaningi Haike Singi district Sakona Bahonabada economic blockade counter blockade Mahutta Yamne Democratic Munda Kongjang Biro Tapata Lejeriba Civil Society Amsung Pattern Organization Suru Gazage Atsumgi matam kaktaba ban asi ningol chakobaga marilainana handopinaba All Manipur Ethnical Socio-Cultural Organization AMESCO Manipur Nat Kanbalup All Manipur Art and Culture Students Union amadi Manipur State Sumang Lila Council na appeal tawre Sega rotolai ba AMESCO ge office ta pangthokpa pawgi mifam amada lup asigi advisor LH Guitena Kanglup naiba wakhalol dagi lap na laisi Hiram Amagisu Davi Tawada Lambida Hekta Tainaba Topiu Haike Secretary Suranna Handaki Ningol Chakoba Asidagi Lup Mari Asina Punna Silaga Iboyama Sanglenda Pangtokane Tampaki Tongan ba Lup Kayana Ching Amasung Tam Ani Amata Oina Nungsi Zanana Lainana Honare Sayamagi Manungda Amutang Tokpa Chakoba Siki Yengduna Handopiu Haike President Nandona AMESCO na ing solisingam kasamapal marfudra humdoidagi Chakobagi Tauram Asida Pangtoktuna Lakpane Handaki sahida lukmari na punna pangtok minaduna chingmi tami ningol kayabu chakauduna nungsi mari sagat na ba punna una ba samin thakmin na ba asida ban asina ayet pa pibiganu miyam gi yengduna ban asi hanopyu haike Manipur miyam amadi singtam anigi minung sing musung machin mubani gi minung siyeng giraga mudu hantok pire harga Indonesia yang harau tayamba machin upa unarugi machin mana unarugi harau tayamba semakin power thoromodu pangtok padang mengutin pangbiu haina balam sung blockade tongni haina depi deba organization sigi ma hidu so afisi to jening Puwari amasung miyambu lana lamjing biganu chai kuntra hena miyambu namthak tawduna lana lamjing bagidamak miyamda ngakpiu haijagadabani haina akom lupki General Secretary Sanjit Churai samnangase akom lupki office ta pangtokpa pawmusinga unabada phongdukre Pawgi mifamadu dalubasigi President Somarendro Secretary Organization Ais Sanau amadi Executive Member Naurem Robindro Susargyake Sanjina Makata na Fongdo Kibada Maitei National Front
MNF na ani thokpagi chanabi laigumsi hariba asigi wahantok karino puyamai thakibagi thauramase ingsolisingamakat chamapal humbudrani thoigi October gi tang kunmari mera thagi taratareni panba numitta waheng khuman chingphu kaithelda pangthokiba adugi matungda MNF na ingsolisingamakat chamapal humbudrani pan humbudrama pandagi hauna waksingi kulumdoini panba asidagi chingphu kaithelda pangthokiba sina sahi taruk taret romdi hankre hana pangthokiba adugi matung indana kona amung pangthokpa haibasi ani thokpagi horopham natrabara meragi taratare ni panbada pangthokliba asidi leibaki akhang ahei mayamga loinana seminar pangthoklaba matungda pangthokpa thauramni tungi mirol amade hauziki mirolda chamam nagadaba thabak tawbiganu haike ani thokpagi wai ama MNF amadi pomna thambireba du apomna tawjari si ani thokpagi wakhalonda tawbagi wakhomdu nate tasing namaki thinaru rakandadi ani thokpagi wakhalon phaurisi MNF na oigani ILP ga mari leinana semkhiba political party singi committee singna expert committee singi mot logani haina tapthana leithokpa joint committee ILP women wing na pamde October 13 fawagi manungda ILP sana hanana bagi chap saba report ama committee na puthokadabani haina committee gi co convener Laurembam nganbina phungdorakle nongoibungda leiba joint committee gi office ta pangthokpa pawgi mifam asida mangna makha taraduna Victoria gi case namsinduna thamba yaningde October 13 fawagi manungda maki mathakta action logdrabadi student wing na laurakliba firep asida sawgatpaga loinana women wing na su akanba khongjang kaya sangsilagani pawgi mifam asida women wing gi atei luchingbi kaya su sarukya khe aikoina hujik pamjari badi suspense Victoria suspense hanba Victoria gi mathakta action lokhatpa aduga loina na Victoria da authority piriba Imphal East ki SP matik zabadandi piba mathau masak khangdaba magi officer amana tawgadaba mathau khangdana atopo officer amana khut thijalaga khugi holaga yengaga leiraga mi phuhan mangamba adugumba SP ado aduchu chapchabe action lokhagadabani haiba wafam sima women windagi thunjagi Ningol Chakobagi Kudung Saba Lauraga Mapalamdagi Yen Pusin Birakanu Haina All Manipur Poultry Farmer and Traders Association Kangalagli Mapaldagi Pusilagli by Yen Singdagi Miyamna Section Binaba Association Asina Kangalagli Howsig Atem Break Break Matung Mamutaram Nokchade Awang Nong Puglamdamgi Mio Singda Mainland India the Labor Mio Singnak Nahak Latana Puba Jaiba Amadi Hat Patupana Singba Kaya Satarakpagi Kolau Lauring Cheragasida Manipuri Masamasu West Bengal da Sakangdaba Singna Draindagi Intaduna Hatu Pikre Hade Togo Odu the Lake Drabami Adude Soram Kanta Say Kunmanga Apopa Budi Pasoi Police Station Gimanung Chanba Luker Maning Lake Dagini Hade News Agency Amadagi Pangba Pauda Kanta October Taratareta Dimapur Dagi Haura Tamna Dibugar Yaswantapur Express Tongduna Chatkibani October Taramapal Ginumidang Wairamda Mahaki Mamada Haura Yauri Haina Phone Tawlam Ki Hade Makata na Numidangda Mahaki Mamana Phone Tawumatamda Train Aduda Tongba Akbar alias Kalam Kauba Miyoy Amana Phone Adu Paikalake Winana Mahaki Masanupa Kanta Sakangdaba Singna Train Dagi Intaduna Hat Kre Haiba Pau Tamna Ki Hade Kantagi Asiba Haksang Haura Police na Ule Beria Dagi Ahindu Magdada Lokat Pagaloina postmortem Tauki Hade Hiramasigi Matang da Laikidraba Kantagi Imung Manungna FIR Ama Patsoi Police Station da Registrar Taukre Luinana Makoigi Masanupagi Tawai Yaugdraba Haksang Laurabagi Damak Kolkata gi Damak Imphal Thadokre Hade Panbayai Kanta Bangalore da Leiba Manipal University da Computer da Diploma Tamliba Mahiruini Ningol Chakauba Made Diwali Kumai Manungda Gari Accident dagi Miyamgi Mamal Yamlaba Punsi Kananaba Imphal West Police na Numit Marinigi Mobile Court Sitting Hayeng dagi Tang Kunmari Fawa Pangtukadori District Sigi SP gi Cherolamana Akhanaba Drive Asida District Sigi Police Personnel Singna Sek Togduna License Yaudaba Sahi Sudana Gari Thauba Jesang Yaudaba Mi Hena Tongba Hidak Thaklaga Gari Thobuna Chingba Motor Vehicle Eki Makada Phagat Pagaloinana Fine Tiengani Miyamna Police na Lokalaliba Kongtang Asida Miyamna Mating Pangbiu Akhanaba Driver si Ningol Chakauba Masung Diwaligi Kumay Asida Apanba Pinanaba Honaba Nate Lambigi Kudong Tiba Sing Atudagi Kalhonaba Honabani Hade
था सिगी तरा नेपाल की नुंगथिल दा लेन यावना ताकिबा अकन मनोंगना अमांग अता थोकन खरबा हैरो केंद्र की मनुंग चन लेबा लौकोन सिंह एग्रीकल्चर डिपार्टमेंट की डायरेक्टर एस गुनीजाना लुचिंगबा डिपार्टमेंट असिगी ऑफिशियल सिंगना हकथेंगना यंगसिनख्रे लेन अदुना लौफम हेक्टर यांखैरोम लेबा उखोंग सांगी थमना पोकपी लौकोन सादा चामा मांग ताखनख्रे ममांग लेकाई लौकोन सु फौ पांबीदा फौ अमता पांड्रे मनिंग लेकाई ना सादा यांखैरोम सोखले लौ हेक्टर तरारोम लेबा लांगमई थेकी सादा निफु अदुगा लौ हेक्टर कुंथ्रारोम ओइगदबा नोंपोक सेकमाई लौकोंदा सादा निफुदगी यांखै फावबगी चांगदा सोखले हरे लौमी अमना लौकोन सिंह असि हानादगी हौना वाहिक तादुना फौथोक लेररोय हाइना थवाई वाना लेरिंगैदा हंदक अमुक लेन तासिंदुना मांगन ताखनखिबसिदा लौमी सिंह करी हाइगदबनु खंग्रे लौमी सिंह की अवाब येंगलगा गवर्नमेंट ना मियेंग चंगबियु हाइके डायरेक्टर गुनीजाना डिपार्टमेंट की माइकैदगी करी पांगबा याबगे हाइबदु मरि लेनबा सिंगा खनरगा पांगनबा होनगनी लौरो पंथा मतुंगी मही मरोंग सिंह लौमी सिंहदा फंगननबा थौरांगसु तौगनी ngasi khongsa sida deputy director soil chemist PS Rajendra DAO Thobal TS Guneshwar extension officer agriculture L Gojendra cotton development officer S Imochasu loinaki सरकार का सस्पेंशन ऑफ ऑपरेशन तौनरीबा URF की कादर सिंगी वेरिफिकेशन अमा अहानबा MR गी पैरेड ग्राउंड दा ngasi पांगथोखरे IG इंटेलिजेंस के टी वाईफाई ना फोंगदोखिबदा लुबसीगा सरकार गा इन सोल्यूशन अनि तरा हुंदोइदा MOU साइन तौनबा मतमदा कादर चामन निफुमरी ओइके कादर अनि लेखिद्रबा मतुंगदा चामन निफुनिथोइ लेरि लुबसीगी चेयरमैन ना खुलाई पाइदुना लांथेंगनरगनी हाइना फोंगदोरखिबा अदु येंगलगा वेरिफिकेशन असि चथबनी ngasi चथखिबा वेरिफिकेशन असिदा कादर मरफु रोम लाखि खरा अमदि मयुमदा चनखिबदगी लाक्तबा यावरे ngasi nongmani asigi manungda kaya chatkhrebage kaya lehoribage haibadu khangdoktuna makhoigi stipend chingba khudong saba piriba asida apanba lehendanaba honabani haiki verification se darkar ore stipend ki to maram ore so unless we know kanana lebino kanana leitamno se khangdradi leitaba mi da chain ki mi da stipend pi ya da na kanana MOU do honor to bi ko and do so stipend ki maram da sumasi verification se chathabani Amesta John Tuna Kuntramadu Suba World Teachers Day Thoram Association Asigi Teachers Community Hall the Pangtokre Thoramasida National Award Pangkrabi Bairodan Maxwell Hindi Primary School gi Headmistress K.S. Sunitabu Kudolpot Piduna Taram Okay Kanglei Park Academy of Ritual and Narrative Arts na Sinduna Pangtokhiba Kanglei Piba Puwari Sindam Sangi Mari Suba Kanglup ki Loishinbagi Thoram Lining Thosana Mahi Laisang the Pangtokre Thoramasida Art and Culture ki Director K. Sobita Hana Minister Oiramba L. Jaykumar Art and Culture ki Joint Director Dr. K. Susila Susarukya K. Mari Suba Kanglupta Sarukya ki Basingna Certificate Sing Yeto K. Amesta Manipur na Zatharakli ba Kutang Sarai Hen bagi Khongjang asida ngasi Amesta Moirangi Oza Nupa Nupi Kuntra na Sarai Hen Kre Requisite Qualification Scale Hair Scale ga Mari Lenana Pension Chatkraba Chatkadoraba Downgrade Tawdagi Hengat Padangai Riba Oza Singi Anova Order Cabinet Decision Atubumatamda Lowiu Hadi Araiba Mawongda Paisa Loktukpa Yaba SBI Cash Point Micro ATM Ama Mass Hotel da Hangdokre Thoramasida MLA T Mangibabu Wabagai gi MLA Oiramba Usam Deben DDK Imphal gi Program Executive Mani Babu Lingmabamsu Sarugya K Kadana Academy of Sports Kaksinga Kusam Naduna Mayai Kaba Chinjak Masung Masibu Thingnaba Pambai Haiba Thimda Nomagi Oiba Khannainaba Mifam Ama Model High School Kaksinga Pangtokre Thoramasida Kaksing Municipal Council gi Councillor S Premita Kadagi President Advocate Yumnam Ratan Kumar Kaksing Model School gi Headmaster Naurem Birsandra Susarugya K Dr. S Angomcha SRI gi Executive Director W Joy Kumar amasung Research Scholar Rina Chanu Nomai Themna Resource Person OK Hauji amuka na tembe tulojare Break matungna me amuka na taram nokjare Ing solis ngani taret ki August ki tang mapan da urep yung tamduna jiribam ningsing khulgi Agarpur da sagatliba Pamung Yankai Laiba Hospital ase Loishnana ba yamna kana honari hairabasu Sinmi singna thabak ningthina subadi thengnarakide ISTV News na mafam aduda chaluba matamda hospital gi manungi saruk khara loislabasu mapal gi saruk sing yauna hospital gi tongan ba ka sing loisindre hospital asigi quarter gi building di loislakle
lamdam adongi praja singna hospital asi athuba matamda loisinduna miyamda mapung phana kanaba phanganba pamle. Manipur State Council CPI gi Agitation and Propaganda Department na sagnai raba parliamentarian amasung party gi luchingba comrade Bhupesh Gupta gi samasuba mapok numit thoram irawat bawan pangthokre leikidraba luchingba gi mafamda haikat leikat tambaga loinana magna suri nomliba miyam gi thabakta kathokpaga loinana parliament ki manung amasung mapanda honaramba sing nahongnana ningsingki Thoramasida CPI gi State Secretary Dr. M. Nara, Hanagi Minister N. Mangi, L. Sotin Kumar, Kholau Thakai Editor K.S. Churchan Su Sarugyake. India bu taru tanan ba laibak ama uhenana ba pandamda Prime Minister Narendra Modi na luching duna chatharaki ba Swats Bharat Mission tha asigi tangkunthra mathoi fawba sangdokre. Mission asigi sarukamu oinanga se District Water and Sanitation Committee Imphal East na sinduna Mairoi Singi rally ama khundra kumda chatkre. Naurem Birahari College dagi hauraga lining thau pakhangba community hall da rally adu loishilaba matungda luna na lainana bagi awareness program ama mafam adu da pangtoke. Campaign asigi matangda committee gi member secretary Lalit Babuna chathariba mission asida miyamna saruk yabiu haike. Amarom that District Water and Sanitation Committee Sandal District na sinduna Swats Bharat Mission gi makhada National Sanitation Campaign 2014 More Gateway Center da pangtukre Taramadu da More ADC Robert Singh PSED Manipur gi Sandal PSE Division gi Executive Engineer Umakanta Singh Hills Tribal Council More gi President Tomang na chingba miyokya na sarugya ke Wangang kiba singna National Sanitation Campaign asi mapung phana pangthok na ba hona minasi haiba wafam sing phongdok na ke IEC information isolation communication adagi koi holdings na chito holding IEC makasi ba holding Mapalam gi potok singi mahutta lamdam sigi oiba polam singna ningol chakau bagi khudol ohenana ba Dem College ki NCC ground chathariba Nipalak suba regional saras fair na Miyoi kaya gi pungning singsin mangamle. Hiram sida report ama. Nipan suba regional saras fair na isana sajaba polam kaya putoktuna miyam da utok chanabagi tanja ama piri haina tongan ba select group ki members singna fondong narle. Manipur State Rural Livelihood Mission na National Rural Livelihood Mission ga pullaga Ministry of Rural Development ki makhada Dem College NCC ground sathari wa fair asida Manipur ki district mapandagi lakpa tongan ba select group chani na saruk yari haukiba October 13 dagi kumari faw sathagada fair asida tongan ba helum amadi handicap ki pothok sing puthokle mapan gi state khardagi su saruk yari ba fair asida miyam na pamna polom kya lainari loinana cultural gi item kaya su fair asida pangthokle lairei ba ai mayek mason singsina namaga illaga adumai tawdana maidele baksida khoi smai tawdana leirami habagi kaino do unabagi damakta sida su kaino tawba aduga singdam anigi nungsi chana bado thaina dagi auna leire habase sina su uchaning ba hata masina khoina khulakta kai da chatraga sida dum yolaga mi myam la kanda mayamda kaino ko ningon sakobugi oina su kanaba mayam ama piri simela si am nungai aduga posu am sitle thenga sitpi hele Fair asida saruk yariba tongan ba chingi district singdagi select group members singna phongdorkpada fair asi pangthokpasi yamna nungai haina phongdorke kanna basu atei singsu chawkhatpasi yam kamai haidra kanna ba uye ko khoisu aduna khoi wakhanda kamai pokra herga sahi khuding ki suman lakani hen khalle saras fair tu sahi khuding ta change adu yam harawe pukning nungai ba interest jam leiba adu iputhuk basing du grass khom jinrega adu u mana kumbakar karno khom jinra rong teira adu maina Fair sigi matang da state nodal officer CI Sadanandana phongdorkpada select group singna masana sajaba polam sing puthongna ba amadi miyam da uthokna na bagi tanja ama pibani haina phongdorke Manipur da leiriba AGSY gi makhada select group leiriba member mayam singse select group na moina masa matandana puthokjaba product mayam se khoina marketing platform ama pibagi damakta khoi masigi annually tawba melani ngasi fawda fair asida chawrangna lupa crore amongi sangda pot yonkre akhoi iramdam gi oba posak sing asi yamna hongna amadi yamna nungaina leibagi kudong chaba ma phangbaga loinana tongan ba select group singna makoina putholiba polam sing meya mangda akhoi yonbagi kudong chaba masu hairiba mela asina phangali cameraman nanago loinana paudamjariba nabakuma khawpam ISTV news Imphal
Aided school singda thabak tagi pothakhraba singi mahut matam sangna menbidaba amasung pay revision 2010 chana handabagi mayokta miyamgi wakat khongset ama chatkraba matungda ngasidagi all Manipur government aided school employee coordinating committee na amuba best chetuna pendaba phongdokpagi khongjang chathaba hokre mairoi singi mahima singda kaidaba amasung maram charaba wakat matam sangna sarkarna thawoi bidaba asigidamak aided school da thabak tawriba oja singna amuba best chetuna class tawgani hare Aiba Loop Hozai Taruklak Suba Foundation Day Ngarang Hozai Parisat Sangen the Pangtukre Taramasida Loop ki Chairperson Thogdam Babatombi Vice Chairperson Lare Lakpam Ngobasu Sarugyaki Taramasida Laisom Gulapna Khomjin Ba Assam gi Brahmaputra Tampakta Maitaina Khunda Kibagi Wari Khunda Likun Kaisam Hemchandra gi Saireng Lairik Tamna Lupna Khomjin Ba Saireng Lairik Khomjin Ba Mani Pareng Nongthongbam Indra Kumar gi Ibo ki Punga Wari Pongki Imphal East Police Commando Kangbuna Phare Hariba Imudam Ibungo Sahi Kuntra Homdoi Apokpa Lekidraba Mago Saizang Makha Lekai Amadi Ngangum Santa Sahi Kuntra Taret Apokpa NG Krishna Loksang Khong Awang Lekai da Leiba Mi Aniasi Maoist Communist Party Manipurga Karigumba Hiram Amatada Marilena De Makoi Ani Lalauba Mingsat Tinanaba Honaba Sasinaba Kangbuni Haina Lup Asigi Secretary Publicity and Propaganda Nonglen Maitegi Cherol Amana Fungdorakle Lamlai Amadi Kundrapam area da Hiram Amatada Lupna Lanai Mioi Jekon Passenger Puba Gari Singh Primary Health Center Maritamham Sang Amatadagi Selgi Mateng Lobulete Lamlai Amadi Kundrapam Maikaida Lup Kimingda Sel Mateng ni Balaklabadi Miam Hubna Warak Watem Duna Cherak Pibiu Makui Anina Karigumba Tasengna Lup Asigi Ming Sizinaba Oiram Lagadi, Makoi Ani the Natana, Tatminaba, Kudingmak, Look Asina, Kaidaway da Nakpi Batoro Hare. I koi Korirol, Saitagi, Mahau, Kangmina Si Haiba Tauram Ama, Kasamtong Model High School da, Writers Forum Infal na Sinduna Pangtukre. Tauramadu da John Wan gi ZEO, Gopi Mohon, Maibam Amadi, Writers Forum Infal gi President Lamabam, Birmanina, Maru Ibamir Singuna Sarukyake. Tauramasi, Manipur gi Bapam Kayada Su Pangtukani Haike. Saireng amadi wari macha iba yumlembam ibom chana numit khudingi sizinariba wahi wata asoiba mayam ama sizinariba asigi mahutta achumba wahi wata sizinanaba honaminasi haike tha sigi tang tarani thoida Thobal Sorok Pakchau Canal da Yambe Mangi Kobi Chahi Humpuram Surabi Nupi ama Sakangdaba Singna Tamthiba Mongda Puduna Thamlambada Chenaba Myoy Singh Ngasi Fawba Police na Phaba Ngamdabada Imung Manungi Myoy Singna Pendaba Fongdorakle Thaudo adu thokraba matungda tang taramari FIR ama Thobal Police da sankrabasu ngasi fawba Chenaba Myoy Singh phaba ngamdaba masung ningthina thigataba pende haina asokpa mangi masanupa tikena pendaba fungdorakle odo masi Chenaba Myoy ji maramda langlan ji jamta thiba phangjadi ado athuba matamda phabiyu phangnanaba thibiyu Sarmila Kallu amasung Apspa Manipurdagi Lokto Haiduna ngasi More Town da Kha Nongpok Apunba Nupi Loop Muslim Nagar Women Development Association Nupi Kunai Sakwat Khongthang Lamjing Loop Minority Women's Development Society gi Myoy Singh amasung School Mahiroi Singh na Khongset amasat Kre Khongset adu More da Laiba Kondong Lairembi Haraufam dagi lamthaduna More Market Fawba chatlaba matung amuk Kondong Lairembi da halaktuna lusin ke Khongset adu da miyamna Sep Sarmila Remove Apspa from Manipur amadi Sep Manipur haiba kholau kaya lauke Khongset sigi mangoinana UN Convention Against Torture and Other Cruel, Inhuman or Degrading Treatment or Punishment haiba timda miyamgi oiba mifam ama pangtuke mifam asida Advocate Ravi Khan United NGOs Mission Manipur gi Secretary Unavagishore amasung Women Action for Development gi Secretary Sobita Mangsatabamna Resource Person oina wangang ke UNMM gi Secretary Navagishona Hauzik Sarmilana Sangsiliba Khongjangasi Sahi Taramari Mapung Phagadore Adubu Hauzik Fawba Maki Pandamasi Nakoina na Thambiduna Auspa Lairiba Mafam Singda Ngasisu Miyot Minei Chathare Media da Yaudaba Kaya Masulei Loinana Customary Law da Yasinakiba Kayasu Yaudaba Nati Haike Magna Makha Taraduna Auspa na Insurgency Hanta Hanbang Amlabra Haibasi Miyamgi Wahangni Masigi Paukum Bharat Sarkar na Pigadabani Haike
वार्ड की सेक्रेटरी सोबिता मंगसताबमना जुडिशियरी मपांगल कंकट हंसी हाइना लाउरिबा मणिपुर सरकारना कोर्टना मरा लेती हाइदुना थादोख्रबा शर्मिलाबु अमुक हन्ना फाजिनबसे जुडिशियरी मपांगल कंकट हनबगी खुदमला हंखे मागना मखा तारदुना अस्ट्रागी जैथेंगना लमदम असिगी अपुनबा मिसिंगी सादा मरफुदी वाखलदा जैथेंग फंगले मखोय मखोयगी मिटमांग मक्तदा मचा हाटखिबा मियोय कया वाखल लेना फावबा लेदे हौजिक लेरिबा मणिपुर की फिबम असिदी मिलिटरी रूल की मखादा लेबगा चप मानरे हाइखे लेखा ताना समाज अमा कुमहनबा याबा मी कांगु अमा स्वाइदा लेरबसे रेपची नुपी अमदा कामथीबा रेप अमा थोखिबा मतमदा मी म्यामसे लोइनमक किहनबा टेरराइज तौरिनेबा किहिबा मतमसिदा खुन थादोमगा चेंगिदबैदमक्ता सिपाहीसिंगसिना इरमदमसिदा लेबा नुपी म्यामसिंगसे रेपसे एज एन इंस्ट्रूमेंट ऑफ वार कमकोई लान की स्ट्रेटेजी वार की खुला यमोइना रेप से सिजनबने भारत पुंबगी ख्वाइदगी फबा रेडियो की थौरम सिंह खंगतुना सही खुदिंग की सांगदमनबदा मनापीनबा पांगथोकपा आकाशवाणी एनुअल अवार्ड के 2013 की ओइना फॉल लाउथोकपदा रेडियो लीला की कांगलुप्ता आकाशवाणी इम्फाल की रेडियो लीला लांगलेन टोम्बीबु ख्वाइदगी फबा अनिसुबा मनापीननबा खलकले हाइना ऑल इंडिया रेडियो इम्फाल की चेरोल अमन खंगलकले लीला से चनम कुंजोने इबने पुथोकपना ऑल इंडिया रेडियो इम्फाल की प्रोग्राम एग्जीक्यूटिव अधिकारी मयुम गितचंद्र शर्मने हौजिक सानमगी पाव ngasi sanabagi paw da football champion oibagi asa chawna lekhiba trupur nambol gi coach L Donel gi asa kaikre sanaroi singna thawai haksang yauna kanna sanarabadi ahumlak suba oina champion oigani haibagi thajaba lei haina mapan suba state league ki final sanglaba draw kwa gaithel gi coach KS Surmani na fonglukre Kumukzam Joy Kisana sponsor Togduna Infal gi mapal kangjebungda All Manipur Football Association sinduna chathariba mapan suba state league ki ngasi sanakiba ahanba semi final da draw kwa gaithel na trupur nambol bu goal mari anida maithiba piduna final changkhibani draw kwa gaithel gi mai pakpagi goal singadu A Herojit S Ratan L Bikramna ahan bahaf ki ahum suba kulumdai suba amade 39 suba minute ta goal amamam chankhe atopa goal aduna KS Nautona ani suba half ke marfutare suba minute chankibani Trupur nambol gi goal ani adu N Robinson na ahan bahaf ki 39 suba minute amade N Rakesh na ani suba half ki 39 suba minute chankhe match asida draw kwa gaithel gi M Maino L Gauro S Ratan amade Trupur nambol gi P Romesh KS Kenneth Chiruda referee na yellow card amamam book tokhe final changnaba draw kwa gaithel gi coach KS Surmani na makata na fonglukibada match conduct tawriba official singna decision yamna chumna pirabadi sanaroi singi marakta khana chainaba thokpagi chang hanthagani mamangda champion anirak oikre sanaroi singna practice tawada piriba performance adu chapsana final match da performance pirabadi soidana champion oigani haibagi thajabalai haike Imphal West District Football Association sinduna YWC Malong Ground da team tarataruna saruk yaduna chathariba mari suba ke Karanjit Singh Memorial Second Division Football League ki ngasasana kiba ahanba match da Sun Club Mongsangaina YWC langthabal bu goal ahum amada maithiba pikre Sun Club Mongsangai gi goal sing adu S Sunil Kumar Mangalaima amadi Jodi na chankhe YWC langthabal gi amatangai raba goal adu Mayur na chankhibani anisba match ke sanakhibada UPC Pisum Oinam Lekaina MSC Malombu goal mari sinoda chawna maithiba pikre UPC Pisum Oinam Lekai gi goal sing adu TS Gibson na goal ani chankhe atopa goal ani aduna Jamson amadi Rajesh na chankhe Sri Sri Gopal Dev Mandop yes school da chathariba tara suba players trophy kang tournament ki ngase sanakibada Siva Kalyan kangkhutna lamaithe kangkhutpu panjil tarahumdai tara taruk kaptuna maithiba pikre ASYC Androna Nahakpam Apabi Memorial Junior Football League ki champion oikre Imphal East District Football Association sinduna Khongmangi SWC ground da team tara tarukna saruk gyaduna chathariba Nahakpam Apabi Memorial Junior Football League ki ngase sanakiba league ground gi ahanba match ke sanakibada ASYC Androna FUC Uyumpokpu goal ani snoda maithiba piduna champion oikibani
ASYC Androgi champion oikibagi goal sing adu Y Birmani amadi S thoibani chanki Liga Sigani Super Match ke sanakibada NYTSC Okram Chutek amadi LUFC Lembakul goal ani chanaduna draw chat kre NYTSC Okram Chutheki goal ani adu N Sudirna chanki LUFC Lembakul gi goal ani aduna Tomba Kaising amadi Nazret na chanki Haurima Sampubi Saizang na Sinduna W Tolhal Junior High School Playground da Tim Kuni Thoina Sarukyaduna Sathariba First Khomdram Niladhaza Singh Memorial Lamlai Canberra Village Wise Men's Football Tournament ke ngasasana kiba ahanba match da EUSA Delona ISS Saizang Team A bu goal ahum anida maiti papikre Urembam Apunba Club na Sinduna Chahiya Sigi Commonwealth Games amadi Asian Games da Bharat ki mahu Sinduna Sanaruba Sanaroi Singna Lupa gi medal phanglaba sing okpagi thoram ama club asigi sanglen da pangthokre thoram asida Urembam Apunba Club ki Luching Purel NG Raghu Ponthojam Kendra gi MLA K Sarat Urembam Jila Parishad member CS Bizenti amadi GP asigi pradhan CS Mega Susarugya ki Thoramadu Asian Games amadi Commonwealth Games da boxing masana da sarukya ruba Laishram Devendro yauna atay sanaroi singda achamba kudol pot piduna puning thawat ki MTLYC Nongbrang na first village of football tournament ki mapu oikre Dolai Paba Youth Development Organization Changam Dabi Mathak na Sinduna Mamang Thagi Tang Kunmanga Dagi Tim Tarani Thoina Sarukyaduna Changam Dabi Mathak Playground da Chotarakiba First 7-a-side village open football tournament Lusin Kre Lusin Bagi Thoramda Imphal East Adaksa K Tombi Changam Dabi Zilla Parishad ki Pradhan MD Imran Mobed ki Assistant Project Officer MD Alam Azad Social Activist Mastansu Sarukya ki Aroiba match ki sanakibada NTLYC Nongbrang na Nemsa Marilbu goal ani Sinoda Maitiba PK Wangang kiba singna fungluk na kibada Manipuri si sana khona bagi lamda Bharat ki oina mangjil thariba state ni State asidagi malem gi thakta afaba sanaroi kaya puthokpa ngamna ba khona ba changi inkhalakliba youth singna nisagi ipaktagi lapthoktuna sana khona bada akanba miyeng changhaningi haike Laijing Ningthau Apunba Kangkut Thangwibana Sinduna Kangkut Asigi Kangsangda Kangkut Tara Marina Sarukyaduna Chathariba Led Waikom Gambini Leima Memorial Kendra Wise League Cup Knockout Kang Tournament ki ngasasana kibada Lag Kangkut Thangwibana Konthojam Kendra Kangkut pu Panjal Tara Taruk Tara Manga Kaptuna Maitiba Pikre Housing Asinong Mageng Sai Pauda ICAR Lampel Pataki Pangba Paugi Matungina Ngasigi Kwaidaki Saba degree Celsius Kunmapan Dasmik Ahum Kwaidaki Ingmana degree Celsius Tarataruk Dasmik Manga Nungsita Yauba Ising Manung Chang Ayukta Chada Marfudrama Thoi Nungthildana Chada Nipumapan Nongjugi Chang Nil Haujari Badamari Bapa Mukana Hyanglam Kendragi Marak Chemical da INC gi ED Zamanina Mai Pakre Chief Minister na 33/11 kV power substation ahum sangakre amadi Atsumgi matam kaktaba blockade ngasi ahing nungai dagi kokre tongan balup singna blockade handokna ba apil tongnarakle ngasi gi na ISTV na pizza pa matang solution jare mieng ta biriba singwa mukahana kurun jare